ꯍꯦꯟꯁꯅꯥ ꯅꯨꯄꯥꯁꯤꯗ ꯑꯃꯨꯛ ꯌꯦꯡ ꯑꯗꯨꯒ ꯈꯨꯗꯣꯞꯇꯨꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯐꯨꯟꯒꯠꯂꯛꯂꯤꯕ ꯃꯁꯥꯗꯣ ꯁꯣꯔ ꯇꯅꯤꯛ ꯇꯅꯤꯛ ꯍꯣꯟꯗꯨꯅ ꯐꯥꯊꯅ ꯋꯥꯗꯣ ꯍꯥꯏꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯅꯨꯃꯤꯠꯇꯣ ꯁꯔꯒ ꯑꯩꯒ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯃꯈꯥꯡꯗ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯨꯗꯣꯞꯁꯤꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯇꯥꯍꯧꯈꯤ꯫ ꯑꯩꯅ ꯌꯦꯡꯂꯛꯄꯗꯗꯤ ꯁꯔꯗꯤ ꯂꯩꯔꯝꯗ꯭ꯔꯤ꯫ ꯑꯩꯅ ꯃꯁꯤꯕꯨ ꯏꯅꯥꯛꯇ ꯊꯝꯈꯤꯕꯒꯤ ꯃꯔꯝꯗꯤ ꯃꯁꯤꯕꯨ ꯄꯥꯝꯕꯒꯤ, ꯑꯩꯒꯤ ꯑꯣꯏꯅꯤꯡꯕꯒꯤ ꯅꯠꯇꯦ꯫ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯔꯒ ꯁꯣꯏꯗꯅꯃꯛꯀꯤ ꯊꯦꯡꯅꯈꯤꯅꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯋꯥꯈꯜꯁꯤꯅ ꯆꯞ ꯌꯨꯡꯅ ꯈꯟꯈꯤ꯫ ꯑꯗꯨꯕꯨ ꯊꯥꯖꯗꯅ ꯑꯩꯅ ꯌꯨꯝꯗꯨ ꯂꯥꯛꯄꯗ ꯁꯔ ꯂꯩꯔꯝꯈꯤ꯫ ꯑꯩꯅ ꯃꯁꯤꯕꯨ ꯄꯤꯒꯦ ꯈꯜꯂꯕꯁꯨ ꯃꯇꯥꯡ ꯑꯃ ꯆꯥꯈꯤꯗꯕꯅ ꯑꯩ ꯁꯔꯗ ꯈꯨꯠꯁꯤꯟꯅꯕ ꯉꯝꯈꯤꯗ꯭ꯔꯤ꯫ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯁꯔ꯫ ꯁꯥꯌꯣꯟꯕ ꯅꯨꯄꯤꯁꯤꯕꯨ ꯆꯤꯡꯁꯤꯟꯗꯨꯅ ꯃꯊꯥꯗ ꯀꯣꯟꯁꯤꯟꯈꯤ꯫ ꯃꯤꯀꯨꯞꯁꯤꯗ ꯀꯔꯤ ꯋꯥꯍꯩ ꯑꯃ ꯈꯨꯝꯒꯅꯤ ꯍꯥꯏꯕ ꯃꯥ ꯇꯁꯦꯡꯅ ꯈꯪꯗ꯭ꯔꯤ꯫ ꯑꯄꯦꯟꯕ ꯍꯔꯥꯎꯕ ꯑꯅꯤꯁꯤꯅ ꯃꯁꯥꯗ ꯄꯨꯟꯁꯤꯟꯈꯤꯗꯨꯅ ꯋꯥꯍꯩꯗꯨꯕꯨ ꯐꯥꯎ ꯉꯝꯗꯕꯅꯤ꯫ ꯅꯨꯄꯤꯗꯨꯕꯨ ꯍꯦꯟꯅ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯂꯩ꯫ ꯍꯦꯟꯁꯅꯥ ꯅꯨꯄꯥꯁꯤꯒꯤ ꯃꯊꯥꯗ ꯂꯩꯅ ꯈꯣꯟꯖꯦꯜ ꯇꯅꯤꯛ ꯇꯅꯤꯛ ꯀꯧꯖꯔꯛꯏ꯫ ꯁꯔ, ꯑꯩꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯤꯡꯅꯔꯤꯕ꯭ꯔꯥ? ꯑꯩꯕꯨ ꯊꯥꯖꯗꯕ꯭ꯔꯥ? ꯁꯥꯌꯣꯟꯕ ꯅꯨꯄꯤꯗꯨꯒꯤ ꯀꯣꯛꯇ ꯍꯟꯅ ꯅꯥꯟꯊꯕꯤꯔꯒ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒꯨꯝꯕ ꯋꯥꯍꯪ ꯑꯩꯉꯣꯟꯗ ꯍꯪꯂꯤꯕ ꯀꯔꯤꯒꯤꯅꯣ ꯁꯅꯥ? ꯂꯣꯏꯈ꯭ꯔꯦ, ꯍꯧꯈ꯭ꯔꯦ ꯄꯨꯝꯅꯃꯛ꯫ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩ ꯈꯨꯠ ꯑꯅꯤ ꯆꯦꯠꯅ ꯄꯥꯏꯃꯤꯟꯅꯗꯨꯅ ꯄꯨꯟꯁꯤ ꯂꯝꯕꯤꯁꯤꯗ ꯆꯠꯃꯤꯟꯅꯔꯒꯗꯕꯅꯤ꯫ ꯍꯧꯈꯤꯕ ꯑꯋꯥ ꯋꯥꯔꯤꯁꯤꯡꯗ ꯑꯃꯨꯛ ꯅꯤꯡꯗꯥ ꯇꯧꯔꯅꯨ꯫ ꯅꯪꯒꯤ ꯃꯪꯗ ꯑꯩ ꯂꯦꯞꯂꯤꯌꯦ ꯁꯅꯥ, ꯁꯔꯗ ꯂꯦꯞꯂꯤꯌꯦ꯫ ꯍꯦꯟꯁꯅꯥ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯕꯅ ꯃꯄꯤꯗꯨ ꯇꯞꯅ ꯈꯖꯥꯏꯗꯨꯗ ꯆꯦꯟꯊꯔꯛꯏ꯫ ꯁꯥꯌꯣꯟꯕ ꯅꯨꯄꯤꯗꯨꯗꯒꯤ ꯈꯨꯗꯣꯞꯇꯨ ꯂꯧꯔꯒ ꯑꯣꯏꯒꯤ ꯈꯨꯅꯤꯡꯊꯧꯗꯨꯗ ꯈꯨꯗꯣꯞꯇꯨ ꯇꯞꯅ ꯁꯤꯕꯤꯔꯛꯏ꯫ ꯀꯔꯝꯅꯕꯨ ꯁꯦꯝꯂꯛꯄꯅꯣ ꯆꯞ ꯍꯦꯛ ꯆꯥꯅ ꯃꯒꯨꯟ ꯂꯩꯅ ꯐꯖꯈ꯭ꯔꯦ꯫ ꯍꯦꯟꯁꯅꯥ ꯅꯨꯄꯥꯁꯤꯗ ꯇꯞꯅ ꯅꯣꯟꯈꯠꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯃꯁꯤꯗꯤ ꯅꯪꯒꯤꯅꯤ, ꯀꯩꯒꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯄꯤꯊꯣꯔꯛꯏꯅꯣ? ꯏꯃꯥꯁꯦ ꯌꯥꯝ ꯍꯩꯇ꯭ꯔꯥ? ꯃꯃꯧꯒꯤ ꯈꯨꯠ ꯆꯥꯡ ꯈꯪꯅ ꯍꯦꯛ ꯁꯥꯕꯤꯔꯝꯃꯤꯗ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯏꯃꯥꯅꯁꯨ ꯅꯪꯕꯨ ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯌꯥꯔꯦ ꯍꯥꯏꯔꯤꯕꯅꯤ꯫ ꯏꯃꯥꯅꯁꯨ ꯌꯥꯔꯦ ꯁꯅꯥ, ꯏꯃꯥꯅꯁꯨ ꯌꯥꯔꯦ꯫ ꯍꯦꯟꯁꯅꯥ ꯃꯄꯤꯗꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯏ ꯑꯗꯨꯒ ꯅꯨꯄꯥꯁꯤꯒꯤ ꯈꯨꯠꯇ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯀꯞꯂꯤ ꯍꯥꯏꯔꯛꯏ꯫ ꯁꯔ, ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯌꯨꯀꯣ꯫ ꯑꯩ ꯀꯔꯤꯁꯨ ꯑꯍꯦꯟꯕ ꯄꯥꯝꯖꯗꯦ꯫ ꯀꯩꯒꯨꯝꯕ ꯁꯔꯅ ꯑꯩꯕꯨ ꯃꯤꯔꯥꯏꯔꯝꯂꯕꯗꯤ ꯑꯩ ꯉꯥꯎꯗꯨꯅ ꯆꯠꯈꯤꯒꯗꯧ ꯃꯥꯜꯂꯤ꯫ ꯑꯩ ꯉꯥꯎꯒꯗꯧ ꯃꯥꯜꯂꯤ ꯁꯔ꯫ ꯐꯃꯨꯡꯗꯁꯨ ꯌꯥꯅꯕ ꯍꯥꯏꯅꯕꯤꯌꯨ, ꯅꯠꯇ꯭ꯔꯗꯤ ꯑꯩ ꯌꯥꯝ ꯋꯥꯍꯧꯒꯅꯤ꯫ ꯁꯥꯌꯣꯟꯕ ꯅꯨꯄꯤꯁꯤꯕꯨ ꯃꯊꯥꯗꯒꯤ ꯑꯃꯨꯛ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯁꯤꯟꯊꯔꯤꯕ ꯅꯨꯄꯤꯁꯤꯒꯤ ꯄꯤꯔꯥꯡꯕꯨ ꯇꯩꯊꯣꯛꯄꯤꯔꯒ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ꯫ ꯐꯃꯨꯡꯗꯁꯨ ꯌꯥꯔꯕꯅꯤ, ꯂꯣꯏꯅ ꯌꯥꯔꯕꯅꯤ꯫ ꯀꯔꯤꯒꯤ ꯁꯔꯅ ꯅꯪꯕꯨ ꯊꯥꯗꯣꯛꯇꯣꯏꯅꯣ? ꯍꯛꯆꯥꯡꯅ ꯊꯋꯥꯏ ꯊꯥꯗꯣꯛꯂꯕꯗꯤ ꯀꯔꯝꯅ ꯍꯤꯡꯗꯨꯅ ꯂꯩꯕ ꯉꯝꯗꯣꯏꯅꯣ? ꯁꯔ, ꯑꯍꯨꯝꯗꯨ ꯉꯥꯏꯍꯥꯛ ꯄꯥꯛꯇꯨꯗ ꯂꯩꯔꯝꯂꯒ ꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯦ꯫ ꯒꯦꯠꯇꯨ ꯍꯦꯛ ꯂꯥꯟꯊꯣꯔꯛꯄꯗ ꯍꯦꯟꯁꯅꯥꯒ ꯑꯍꯜ ꯅꯨꯄꯤ ꯑꯃꯒ ꯊꯦꯡꯖꯤꯟꯅꯩ꯫ ꯁꯣꯏꯕꯅꯤ ꯏꯅꯦ꯫ ꯀꯥꯏꯗꯦ ꯁꯣꯏꯕꯕꯨ꯫ ꯍꯦꯟꯁꯅꯥꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯌꯦꯡꯁꯤꯜꯂꯝꯗꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯕꯤꯂꯥꯗꯤ ꯍꯦꯟꯁꯅꯥꯅ ꯆꯠꯈꯤꯕꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯊꯟꯇ ꯑꯃꯨꯛ ꯁꯣꯟꯖꯩ꯫ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯃꯥꯅꯤꯗ, ꯑꯩꯅ ꯎꯈꯤꯗꯕ ꯀꯨꯏꯕꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯈꯣꯏꯗꯤ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯔꯤꯕ? ꯃꯥꯅꯗꯤ ꯑꯩꯕꯨ ꯃꯁꯛ ꯀꯥꯎꯔꯕ ꯖꯥꯠꯂꯥ? ꯕꯤꯂꯥ ꯋꯥꯈꯜ ꯑꯃꯗ ꯎꯪꯗꯨꯅ ꯍꯦꯟꯁꯅꯥꯅ ꯆꯠꯈꯤꯕꯗꯨꯗ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯂꯝꯂꯒ ꯃꯥꯁꯨ ꯃꯥꯒꯤ ꯃꯥꯏꯀꯩꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨ ꯄꯨꯡꯇꯥ ꯇꯥꯔꯦ ꯁꯥꯌꯣꯟꯕꯅ ꯌꯨꯝꯗ ꯌꯧꯔꯛꯄꯗꯣ꯫ ꯖꯨꯂꯤꯗꯤ ꯀꯣꯏꯆꯦꯟ ꯆꯦꯟꯅ ꯁꯥꯟꯅꯔꯨꯕꯒꯤ ꯋꯥꯔꯗꯨꯅ ꯂꯝꯕꯤꯗꯒꯤ ꯑꯗꯨꯝ ꯇꯨꯝꯂꯛꯂꯕꯅꯤ꯫ ꯖꯨꯂꯤꯕꯨ ꯄꯝꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯃꯥꯅ ꯆꯪꯂꯛꯄꯗ ꯏꯃꯨꯡꯗꯨ ꯏꯆꯤꯛ ꯆꯤꯛꯂꯒ ꯂꯩꯔꯝꯃꯤ꯫ ꯁꯨꯝꯗ꯭ꯔꯤꯡ ꯃꯥꯒꯤ ꯀꯥꯗ ꯀꯥꯈꯠꯂꯛꯏ ꯑꯗꯨꯒ ꯐꯃꯨꯡꯗꯨꯗ ꯖꯨꯂꯤꯕꯨ ꯇꯞꯅ ꯊꯝꯂꯒ ꯏꯔꯦꯟꯖꯅ ꯇꯨꯝꯍꯜꯂꯤ꯫ ꯂꯩꯔꯤꯕ ꯕ꯭ꯂꯦꯡꯀꯦꯠ ꯃꯆꯥ ꯑꯗꯨ ꯃꯈ꯭ꯋꯥꯡ ꯐꯥꯎꯕ ꯆꯤꯡꯈꯠꯇꯨꯅ ꯑꯃꯨꯛ ꯁꯨꯞꯆꯤꯟꯕꯤ ꯑꯗꯨꯒ ꯃꯥꯁꯨ ꯁꯦꯠꯂꯨ ꯆꯥꯔꯣꯜ ꯐꯤꯔꯣꯜꯁꯤꯡꯗꯨ ꯑꯃꯨꯛ ꯍꯣꯡꯗꯣꯛꯏ꯫ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯋꯥꯆꯦꯞꯇ ꯆꯪꯂꯒ ꯅꯨꯄꯤꯗꯨꯒꯤ ꯆꯥꯠꯇ ꯆꯪꯗꯨꯅ ꯂꯥꯁ ꯁꯤꯟꯗꯨ ꯌꯦꯡꯂꯒ ꯃꯦꯁꯦꯖ ꯑꯃ ꯄ꯭ꯔꯞ ꯇꯥꯏꯞ ꯇꯧꯗꯨꯅ ꯊꯥꯖꯤꯜꯂꯤ꯫ ꯑꯩ ꯌꯨꯝ ꯌꯧꯔꯦꯀꯣ꯫ ꯃꯦꯁꯦꯖꯇꯨ ꯗꯦꯂꯤꯚꯔ ꯍꯦꯛ ꯇꯧꯈꯤꯕꯒ ꯐꯣꯟꯗꯨ ꯂꯣꯛ ꯇꯧꯁꯤꯜꯂꯝꯂꯒ ꯃꯈꯥꯗ ꯑꯃꯨꯛ ꯀꯨꯝꯊꯔꯛꯏ꯫ ꯃꯄꯥꯒꯤ ꯀꯥꯗ ꯆꯪꯂꯛꯄꯅꯤ ꯑꯗꯨꯕꯨ ꯁꯅꯥ ꯉꯥꯟꯕꯗꯨ ꯐꯩꯖꯨꯞ ꯑꯊꯥꯕ 2-3 ꯁꯨꯞꯆꯤꯜꯂꯒ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯈꯖꯤꯛ ꯄꯥꯈꯠꯅ ꯆꯪꯁꯤꯜꯂꯒ ꯍꯪꯂꯛꯏ꯫
ꯄꯥꯕꯨꯡ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯕꯣ? ꯁꯅꯥ ꯉꯥꯟꯕ ꯃꯃꯤꯠꯇꯨ ꯄꯥꯡꯅꯤꯡꯗꯅ ꯄꯥꯡꯗꯨꯅ ꯈꯣꯟꯖꯦꯜꯒ ꯏꯁꯤꯁꯤꯅ ꯈꯨꯝꯂꯛꯏ. ꯉꯁꯥꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯗ ꯏꯄꯥꯗꯤ ꯏꯁꯤꯡ ꯑꯏꯪꯕꯗꯨꯅ ꯆꯥꯏꯊꯔꯨꯔꯦꯗꯅ ꯑꯗꯨꯗꯒꯤꯗꯤ ꯍꯛꯆꯥꯡꯁꯤ ꯑꯗꯨꯝ ꯅꯤꯡꯊꯝꯖꯜꯂꯛꯇꯅ ꯍꯤꯞꯂꯒ ꯂꯩꯔꯦꯗꯅ. ꯑꯁ ꯀꯩꯒꯤ ꯂꯨꯖꯔꯨꯏꯅꯣ ꯏꯁꯤꯡ ꯑꯏꯪꯕꯗꯨꯅ? ꯉꯥꯡꯅ ꯃꯇꯣꯛꯅ ꯋꯥꯈ꯭ꯔꯦ ꯄꯥꯕꯨꯡꯁꯤ ꯑꯣꯏꯕ. ꯑꯩ ꯆꯥꯛ ꯊꯣꯡꯈꯤꯒꯦ, ꯑꯗꯨꯗꯤ ꯒꯨꯂꯤ ꯑꯃ ꯆꯥꯁꯤꯟꯅꯕ. ꯑꯩ ꯊꯣꯏꯗꯤ ꯇꯨꯝꯍꯧꯔꯦ, ꯂꯝꯕꯤꯗꯒꯤ ꯑꯗꯨꯝ ꯇꯨꯝꯃꯕꯅꯤ. ꯉꯁꯥꯏ ꯈꯔ ꯀꯣꯏꯆꯦꯟ ꯆꯦꯜꯂꯨꯕꯒꯤ ꯋꯥꯔ ꯃꯥꯜꯂꯦ. ꯏꯕꯦꯝꯃ ꯊꯥꯖ ꯍꯣꯏꯗꯗꯤ ꯆꯪꯂꯨꯕ꯭ꯔꯥ? ꯍꯣꯏ ꯆꯪꯉꯨꯏ. ꯁꯅꯥ ꯉꯥꯟꯕ ꯃꯆꯥꯗ ꯃꯨꯟꯅ ꯌꯦꯡꯂꯛꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯁꯅꯥꯗꯨꯕꯨ ꯁꯤꯗꯒ ꯂꯥꯛꯑꯔꯣꯏ ꯍꯥꯏꯕ꯭ꯔꯣ? ꯀꯨꯏꯔꯦꯅ ꯎꯗꯕ. ꯁꯥꯌꯣꯟꯕ ꯃꯄꯥꯗ ꯐꯜꯂꯞ ꯌꯦꯡꯉꯤ, ꯑꯗꯨꯒ ꯏꯇꯞ ꯇꯞꯅ ꯈꯨꯝꯃꯤ. ꯑꯉꯥꯡꯗꯣ ꯃꯁꯥ ꯈꯔ ꯁꯣꯜꯂꯤ ꯃꯥꯜꯂꯤ. ꯃꯗꯨꯗ ꯑꯩꯁꯨ ꯀꯔꯤꯝꯇ ꯍꯥꯏꯕ ꯉꯝꯗ꯭ꯔꯕ. ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯅ ꯀꯝꯗꯧꯕ? ꯀꯅꯥꯒꯤ ꯂꯨꯍꯣꯡꯕꯅꯣ? ꯏꯆꯦ ꯁꯅꯥꯒ ꯅꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯕꯨꯅꯤꯅꯦ. ꯑꯃꯨꯛ ꯂꯩꯊꯔꯨꯗꯅ ꯀꯔꯤ ꯀꯥꯟꯅꯔꯨꯅꯤ? ꯁꯠ ꯂꯨꯍꯣꯡꯕꯅ ꯐꯔꯕꯅꯤ. ꯁꯥꯌꯣꯟꯕ ꯃꯄꯥꯒꯤ ꯋꯥꯁꯤꯗ ꯈꯖꯤꯛ ꯏꯀꯥꯏꯕ ꯐꯥꯎꯔꯛꯇꯨꯅ ꯃꯃꯥꯏ ꯅꯣꯟꯊꯔꯞ ꯇꯧꯗꯨꯅ ꯂꯩ. ꯑꯩ ꯃꯉꯣꯟꯗ ꯊꯥꯡꯂꯛꯈꯤꯒꯦ. ꯅꯣꯏꯅ ꯐꯒꯅꯤ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧꯔꯣ. ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ. ꯁꯥꯌꯣꯟꯕ ꯈꯨꯝꯂꯛꯇꯦ. ꯆꯥꯛ ꯊꯣꯡꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯀꯥꯗꯒꯤ ꯊꯣꯔꯛꯂꯦ. ꯁꯣꯝꯗ ꯂꯤꯌꯥꯁꯨ ꯁꯨꯇꯤꯒꯤ ꯂꯩꯕꯗꯨꯗ ꯃꯌꯨꯝꯗ ꯑꯣꯏꯅ ꯂꯥꯛꯇꯨꯅ ꯂꯩꯔꯦ. ꯐꯃꯨꯡꯗꯨꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯐꯣꯟ ꯀꯟꯅ ꯃꯦꯠꯇꯨꯅ ꯂꯩꯔꯤꯉꯩꯗꯨꯗ ꯕꯤꯂꯥ ꯆꯪꯂꯛꯏ. ꯅꯪꯅ ꯀꯔꯝ ꯀꯥꯟꯗ ꯑꯃꯨꯛ ꯆꯠꯇꯧꯔꯤꯕ? ꯍꯪꯆꯤꯠ ꯑꯣꯏꯅ ꯆꯠꯂꯒꯦ. ꯑꯥꯗ ꯂꯩꯔꯒ ꯀꯥ ꯍꯦꯟꯅ ꯉꯥꯎꯁꯤꯟꯅꯒꯅꯨꯀꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ. ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯈꯣꯡꯐꯝ ꯑꯃ ꯍꯦꯛ ꯁꯣꯏꯕꯗ ꯂꯣꯏꯔꯕꯅꯤ. ꯆꯦꯛꯁꯤꯟꯅ ꯍꯩꯅ ꯁꯤꯡꯅ ꯆꯠꯂꯨꯀꯣ. ꯂꯤꯌꯥ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯤ ꯇꯥꯏ, ꯑꯗꯨꯕꯨ ꯈꯨꯝꯂꯛꯇꯦ. ꯐꯣꯟꯗꯨꯗ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩ. ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯇꯥꯕ꯭ꯔꯥ ꯅꯪꯕꯨ? ꯂꯤꯌꯥꯁꯨ ꯍꯟꯗꯛꯇꯤ ꯈꯨꯝꯂꯛꯏ. ꯇꯥꯏꯌꯦ. ꯕꯤꯂꯥ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯉꯁꯤꯗꯤ ꯏꯃꯥꯅ ꯀꯨꯏꯅ ꯎꯈꯤꯗ꯭ꯔꯕ ꯃꯤꯁꯛ ꯑꯃꯒ ꯊꯦꯡꯅꯩ. ꯀꯅꯥꯅꯣ? ꯅꯆꯦꯗꯣ ꯉꯁꯥꯏ ꯏꯃꯥꯒ ꯊꯦꯡꯅꯔꯛꯏ. ꯏꯃꯥꯗꯤ ꯃꯥ ꯎꯕꯗ ꯁ꯭ꯋꯥꯏꯕꯨ ꯂꯥꯎꯔꯨꯔꯦ. ꯃꯃꯥꯒ ꯃꯁꯛ ꯑꯣꯟꯊꯣꯛꯅ ꯃꯥꯟꯅꯈ꯭ꯔꯦꯗ. ꯃꯣꯏꯕꯨ ꯍꯧꯖꯤꯛ ꯀꯥꯏꯗ ꯂꯩꯔꯤꯕ ꯖꯥꯠꯅꯣ? ꯂꯤꯌꯥ ꯐꯣꯟꯗꯨ ꯅꯥꯀꯟꯗ ꯊꯝꯈ꯭ꯔꯦ. ꯉꯁꯤꯗꯤ ꯃꯁꯤꯕꯨ ꯄꯜꯂꯛꯄꯗ ꯊꯃꯣꯏꯗꯨꯗ ꯀꯔꯤꯅꯣꯃ ꯈꯪꯐꯥꯎ ꯐꯥꯎꯔꯛꯏ. ꯃꯃꯥꯗ ꯇꯥꯇꯨ ꯇꯥꯇꯨ ꯌꯦꯡꯂꯛꯂꯒ ꯍꯥꯏꯔꯛꯏ. ꯑꯩꯁꯨ ꯑꯥꯗ ꯂꯩꯕ ꯀꯥꯟꯗ ꯃꯔꯛ ꯃꯔꯛꯇ ꯊꯦꯡꯅꯩ. ꯀꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯪꯂꯨꯗ꯭ꯔꯦ. ꯏꯆꯦꯗꯣ ꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯤꯔ ꯏꯃꯥ? ꯕꯤꯂꯥ ꯃꯁꯥꯗ ꯐꯠ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯋꯥꯈꯜ ꯑꯃ ꯈꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯌꯥꯗꯦ ꯌꯥꯗꯦ, ꯃꯣꯏꯕꯨ ꯁꯤꯗ ꯊꯝꯕ ꯌꯥꯗꯦ. ꯃꯣꯏꯁꯨ ꯑꯗꯨꯝ ꯉꯝꯅꯕ ꯍꯤꯡꯖꯔꯤꯗꯅ ꯑꯗꯨꯝ ꯂꯩꯖꯔꯁꯅꯤ. ꯏꯆꯦꯗꯣ ꯌꯥꯝ ꯐꯠꯇꯕ꯭ꯔꯣ ꯏꯃꯥ? ꯏꯃꯥꯅ ꯏꯆꯦꯗ ꯑꯗꯨꯛ ꯊꯤꯅꯕꯨ ꯇꯧꯕꯗꯣ, ꯃꯗꯨ ꯎꯕꯗ ꯑꯩꯁꯨ ꯃꯇꯝ ꯑꯃꯗ ꯃꯔꯝꯗꯤ ꯈꯪꯗꯅ ꯏꯆꯦꯗ ꯐꯠꯇ ꯋꯥꯈꯜ ꯑꯣꯏꯅ ꯈꯟꯈꯤꯕꯅꯤ. ꯅꯣꯡꯃꯇ ꯍꯦꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯗꯦ. ꯑꯗꯨꯕꯨ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯉꯁꯤꯗꯤ ꯏꯆꯦ ꯄꯜꯂꯛꯄꯗ ꯊꯃꯣꯏꯁꯤꯗ ꯅꯤꯡꯉꯝꯗꯕ, ꯅꯨꯡꯉꯥꯏꯇꯕꯒꯤ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯛꯄꯗꯧꯅ ꯇꯧꯔꯛꯏ. ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯏꯆꯦꯒ ꯄꯨꯡꯉꯨꯒꯗ ꯑꯗꯨꯛ ꯌꯦꯡꯊꯤꯔꯤꯕꯁꯦ? ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯕ ꯉꯥꯛꯇꯅꯤ. ꯅꯪꯕꯨ ꯏꯃꯥꯅ ꯃꯥꯡꯍꯟꯕ ꯄꯥꯝꯗꯦ. ꯃꯈꯣꯏꯒꯤꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅꯤꯗꯣ. ꯅꯪꯗꯤ ꯅꯊꯟꯇꯅꯤ. ꯍꯌꯦꯡ ꯏꯃꯥꯅ ꯂꯩꯈꯤꯗ꯭ꯔ ꯃꯇꯝꯗ ꯅꯪꯕꯨ ꯃꯈꯣꯏꯅ ꯀꯩꯁꯨ ꯅꯤꯡꯊꯤꯅ ꯇꯧꯕꯤꯔꯣꯏꯅꯦ. ꯃꯗꯨꯒꯤ ꯈꯜꯂꯗꯨꯅ ꯏꯃꯥꯅ ꯃꯈꯣꯏꯕꯨ ꯌꯨꯝꯁꯤꯗ ꯂꯩꯍꯟꯈꯤꯗꯕꯅꯤ. ꯄꯨꯝꯅꯃꯛꯁꯦ ꯏꯆꯥꯒꯤꯗꯃꯛꯇꯅꯤ. ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯅꯠꯇꯕ꯭ꯔꯣ ꯏꯃꯥ? ꯏꯆꯦꯅ ꯑꯩꯈꯣꯏꯗ ꯁꯣꯏꯗꯅ ꯋꯥꯔꯧꯔꯝꯃꯣꯏꯗ꯭ꯔꯥ? ꯐꯅ ꯂꯥꯞꯅꯔꯕꯁꯨ ꯏꯆꯦꯅ ꯃꯅꯥꯎꯑꯩꯒꯤ ꯈꯟꯕꯤ ꯍꯥꯏꯕ ꯑꯩꯁꯨ ꯍꯧꯖꯤꯛꯇ ꯋꯥꯈꯜꯁꯤꯗ ꯈꯜꯂꯤ. ꯅꯣꯡꯃꯇ ꯏꯆꯦꯅ ꯑꯩꯉꯣꯟꯗ ꯇꯥꯊꯤ ꯇꯥꯊꯤ ꯆꯩꯔꯛꯈꯤꯕꯁꯨ ꯌꯥꯎꯗ꯭ꯔꯤ. ꯑꯣꯏꯅꯗꯨꯝ ꯑꯩꯅ ꯏꯆꯦꯗ ꯉꯥꯡꯂꯝꯕ ꯉꯥꯛꯇꯅꯤ. ꯑꯗꯨꯕꯨ ꯏꯆꯦꯅ ꯑꯩꯉꯣꯟꯗ ꯅꯣꯡꯃꯇ ꯋꯥꯔꯧꯅ ꯉꯥꯡꯂꯛꯈꯤꯕꯁꯨ ꯂꯩꯇ꯭ꯔꯤꯌꯦ ꯏꯃꯥ. ꯌꯥꯔꯤꯁꯦ, ꯋꯥꯈꯜꯗꯣ ꯍꯦꯟꯅ ꯈꯟꯖꯤꯟꯃꯟꯈ꯭ꯔꯦ ꯏꯆꯥꯅ. ꯏꯃꯥꯅ ꯁꯤꯜꯂꯤꯕ ꯄꯨꯝꯅꯃꯛꯁꯤ ꯅꯪꯒꯤ ꯐꯅꯅꯕꯅꯤ. ꯏꯃꯥ ꯆꯥꯛ ꯊꯤꯔꯝꯃꯒꯦ, ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ ꯂꯥꯛꯎꯀꯣ. ꯍꯥꯏꯔꯝꯂꯒ ꯕꯤꯂꯥꯗꯨ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ. ꯂꯤꯌꯥꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒꯤ ꯁꯛꯐꯝꯗ ꯂꯩꯍꯧꯏ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯁꯥꯌꯣꯟꯕ ꯑꯣꯐꯤꯁꯇ ꯂꯩꯔꯤ.
ꯂꯟꯆ ꯆꯥꯅꯕ ꯃꯇꯝ ꯑꯣꯏꯕꯅ ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯊꯣꯛꯄ ꯆꯥꯅꯕꯗꯨ ꯆꯥꯅꯔꯤ꯫ ꯁꯥꯌꯣꯟꯕꯁꯨ ꯁꯣꯐꯥꯗꯨꯗ ꯐꯝꯂꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯈꯨꯠꯇ ꯀꯣꯐꯤ ꯀꯞ ꯑꯃꯁꯨ ꯄꯥꯏꯗꯨꯅ ꯊꯛꯂꯤ꯫ ꯑꯗꯨꯕꯨ ꯇꯦꯕꯜꯗ ꯊꯝꯂꯤꯕ ꯐꯣꯟꯗꯨꯗ ꯀꯣꯜ ꯑꯃ ꯂꯥꯛꯁꯤꯜꯂꯤ꯫ ꯃꯃꯤꯠꯇꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯃꯈꯨꯠꯇꯨꯅ ꯐꯣꯟꯗꯨ ꯂꯥꯝꯂꯛꯏ꯫ ꯏꯁꯀ꯭ꯔꯤꯟꯗ ꯆꯣꯡꯊꯣꯛꯂꯤꯕ ꯃꯤꯡꯗꯨ ꯎꯕꯗ ꯏꯍꯩ ꯍꯩꯅꯤꯡꯗꯨꯅ ꯄꯥꯏꯈꯠꯂꯤ꯫ ꯍꯜꯂꯣ꯫ ꯐꯣꯟꯗꯒꯤ ꯁꯨꯅꯤꯅ, ꯏꯕꯨꯡꯉꯣ ꯑꯩꯅꯤ, ꯏꯃꯥꯅꯤ꯫ ꯅꯪꯕꯨ ꯑꯣꯐꯤꯁꯇ ꯂꯩꯔꯤꯕ꯭ꯔꯣ? ꯑꯧ ꯂꯩꯔꯤ, ꯀꯩ ꯂꯩꯔꯒꯦ? ꯅꯪ ꯍꯣꯔꯦꯟ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯂꯒꯅꯦ ꯑꯩꯈꯣꯏꯗ ꯑꯝꯇ ꯆꯪꯕꯤꯔꯝꯃꯨ꯫ ꯑꯩꯈꯣꯏ ꯊꯥꯖꯗꯣ ꯆꯥꯛ ꯃꯔꯨ ꯑꯃꯐꯥꯎ ꯆꯥꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦꯅꯦ꯫ ꯏꯃꯥ ꯇꯧꯐꯝ ꯈꯪꯗꯗꯅ ꯏꯆꯥꯗ ꯍꯥꯏꯔꯛꯂꯤꯕꯅꯤ꯫ ꯅꯪꯅ ꯈꯔ ꯑꯃꯨꯛꯇ ꯊꯦꯝ ꯅꯧꯗꯅ ꯇꯧꯔꯒꯅꯦ ꯃꯁꯥꯁꯦ ꯐꯅꯕꯨꯛꯇ ꯇꯧꯕꯤꯌꯨꯅꯦ ꯏꯕꯨꯡꯉꯣ꯫ ꯏꯆꯥꯁꯨ ꯊꯕꯛꯄꯨꯗꯤ ꯆꯤꯜꯂꯝꯒꯅꯤ, ꯏꯃꯥꯁꯨ ꯍꯥꯏꯗ꯭ꯔꯕ ꯌꯥꯗꯗꯅ ꯏꯀꯥꯏꯒꯤ ꯊꯥꯗꯣꯛꯇꯨꯅ ꯍꯥꯏꯔꯕꯅꯤ꯫ ꯅꯪ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯨ ꯏꯕꯨꯡꯉꯣ꯫ ꯁꯥꯌꯣꯟꯕ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯈꯨꯝꯂꯛꯏ꯫ ꯐꯔꯦ ꯏꯃꯥ, ꯍꯣꯔꯦꯟ ꯑꯩ ꯉꯥꯏꯍꯥꯛ ꯌꯧꯁꯤꯜꯂꯛꯑꯒꯦ꯫ ꯅꯨꯡꯉꯥꯏꯔꯦꯗ ꯏꯆꯥꯒꯤ ꯋꯥꯁꯤ ꯇꯥꯕꯗ꯫ ꯁꯣꯏꯗꯅꯗꯤ ꯂꯥꯛꯄꯤꯌꯨꯀꯣ ꯏꯕꯨꯡꯉꯣ꯫ ꯐꯔꯦ ꯐꯔꯦ, ꯏꯃꯥꯁꯨ ꯊꯝꯃꯒꯦꯀꯣ ꯑꯗꯨꯗꯤ꯫ ꯍꯣꯏ꯫ ꯀꯣꯜꯗꯨ ꯊꯝꯈꯤꯕꯒ ꯁꯥꯌꯣꯟꯕ ꯅꯨꯡꯁꯥ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯃꯊꯟꯇ ꯈꯜꯂꯛꯏ꯫ ꯑꯩꯕꯨ ꯆꯠꯀꯗ꯭ꯔꯅꯦ? ꯂꯥꯛꯀꯦ ꯍꯥꯏꯅꯗꯤ ꯍꯥꯏꯗꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯀꯣꯜ ꯑꯃꯃꯨꯛ ꯍꯟꯅ ꯂꯥꯛꯁꯤꯜꯂꯛꯏ꯫ ꯌꯦꯡꯂꯨꯕꯗ ꯅꯨꯄꯤꯗꯨꯒꯤ ꯑꯣꯏꯔꯝꯕꯗꯨꯗ ꯄꯟꯊꯗꯅ ꯄꯥꯏꯈꯠꯂꯤ꯫ ꯐꯣꯟꯗꯨ ꯅꯥꯀꯣꯡꯗ ꯊꯝꯃꯤ, ꯋꯥꯗꯤ ꯉꯥꯡꯗꯦ꯫ ꯐꯣꯟꯗꯒꯤꯁꯨ ꯅꯨꯄꯤꯗꯨꯅ ꯏꯇꯞ ꯇꯞꯅ ꯀꯧꯔꯛꯏ꯫ ꯁꯥꯔ꯫ ꯁꯥꯌꯣꯟꯕ ꯅꯨꯄꯤꯁꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯕꯗ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯂꯛꯏ꯫ ꯁꯨꯝꯅ ꯐꯝꯂꯝꯕꯗꯨ ꯁꯣꯐꯥꯗꯨꯗ ꯑꯣꯏꯅ ꯉꯥꯊꯔꯒ ꯐꯝꯂꯛꯏ꯫ ꯑꯁꯣꯝꯗꯒꯤꯁꯨ ꯅꯨꯄꯥꯗꯨꯅ ꯀꯔꯤꯃꯇ ꯈꯨꯝꯂꯛꯇꯕꯗꯨꯗ ꯍꯟꯖꯤꯟ ꯑꯃꯨꯛ ꯀꯧꯁꯤꯜꯂꯛꯏ꯫ ꯍꯜꯂꯣ ꯁꯥꯔ꯫ ꯀꯩꯅꯣ, ꯅꯦꯠꯋꯥꯛꯅ ꯑꯣꯏꯔꯖꯥꯠꯂꯥ? ꯍꯥꯏꯔꯤꯁꯤꯡꯗꯨ ꯁꯥꯌꯣꯟꯕ ꯅꯣꯛꯃꯤ ꯇꯥꯔꯤ꯫ ꯑꯗꯨꯒ ꯏꯔꯨꯝ ꯂꯨꯝꯕ ꯈꯣꯟꯖꯦꯜꯗꯨꯅ ꯅꯨꯡꯁꯤꯅ ꯑꯃꯨꯛꯇꯪ ꯁꯤꯡꯗꯨꯅ ꯀꯧꯔꯛꯏ꯫ ꯁꯅꯥ꯫ ꯈꯨꯀꯧꯁꯤꯗ ꯑꯁꯣꯝꯗ ꯐꯣꯟ ꯄꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯗꯤ ꯃꯤꯍꯨꯜꯒ ꯆꯦꯟꯈꯠꯈ꯭ꯔꯦ꯫ ꯈꯨꯝꯅꯤꯒ ꯈꯪꯗꯅ ꯇꯔꯪ ꯑꯃꯗ ꯂꯩꯈ꯭ꯔꯦ꯫ ꯑꯣꯍꯣ, ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦꯅꯦꯁꯦ꯫ ꯑꯣ ꯁꯅꯥ, ꯇꯥꯕ꯭ꯔꯃꯤ? ꯑꯧ, ꯇꯥꯏꯌꯦ ꯁꯥꯔ꯫ ꯀꯩꯒꯤꯅꯣ ꯃꯤꯅ ꯀꯧꯔꯒ ꯈꯨꯝꯗ꯭ꯔꯤꯗꯤ? ꯅꯅꯥꯗꯣ ꯂꯩꯕ ꯂꯥꯛꯎꯔꯣ ꯍꯧꯖꯤꯛ? ꯍꯤꯟꯁꯅ ꯃꯃꯥꯏꯗꯨ ꯈꯖꯤꯛ ꯁꯨꯛꯇꯣꯛꯏ ꯑꯗꯨꯒ ꯈꯨꯝꯂꯛꯏ꯫ ꯀꯔꯤ ꯈꯨꯀꯧꯅꯣ? ꯃꯤꯕꯨ ꯑꯗꯨꯃꯥꯏꯅ ꯀꯧꯅꯕ꯭ꯔꯣ? ꯁꯥꯔꯗꯤ ꯉꯥꯎꯏꯅ꯫ ꯑꯩꯁꯦ ꯑꯃꯨꯛ ꯑꯉꯥꯎꯕ ꯇꯥꯍꯜꯂꯕ ꯇꯧꯔꯤꯁꯦ꯫ ꯊꯕꯛ ꯆꯤꯟꯗꯕ꯭ꯔꯣ ꯀꯣꯜ ꯄꯥꯏꯔꯛꯏꯁꯦ? ꯆꯤꯜꯂꯁꯨ ꯆꯤꯟꯗ꯭ꯔꯁꯨ ꯑꯗꯨꯝ ꯄꯥꯏꯔꯛꯇꯧꯕ ꯂꯩꯔꯦ꯫ ꯑꯗꯨ ꯑꯃꯨꯛ ꯍꯪꯉꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯍꯤꯟꯁꯅ ꯁꯣꯝꯗ ꯃꯊꯟꯇ ꯅꯣꯛꯆꯩ꯫ ꯄꯥꯕꯨꯡꯅ ꯉꯔꯥꯡꯗꯣ ꯅꯪ ꯌꯨꯝꯗ ꯂꯥꯛꯑꯔꯣꯏ ꯍꯥꯏꯕ꯭ꯔꯅ ꯍꯪꯉꯛꯄꯅꯤ꯫ ꯍꯥ, ꯀꯩꯒꯤ? ꯃꯃꯧ ꯎꯅꯤꯡꯗꯅ ꯇꯧꯖꯔꯤ ꯑꯣꯏꯔꯝꯒꯅꯤꯗꯅ꯫ ꯏꯁ ꯍꯥꯏꯖꯤꯜꯂꯤ, ꯍꯦꯟꯖꯤꯜꯂꯦꯕ꯫ ꯑꯣ ꯍꯦꯟꯖꯤꯟꯗꯤꯌꯦ, ꯄꯥꯕꯨꯡꯁꯨ ꯃꯁꯥ ꯉꯝꯃꯧꯗꯕꯅꯤ꯫ ꯏꯊꯟꯗꯅ ꯁꯨꯝ ꯆꯦꯟꯕꯁꯤ ꯋꯥꯔꯦꯅꯦ ꯅꯪꯕꯣ꯫ ꯄꯥꯕꯨꯡ ꯃꯁꯥ ꯉꯝꯗꯦꯕ, ꯀꯌꯥꯝ ꯀꯟꯅ ꯉꯝꯍꯧꯗ꯭ꯔꯤꯅꯣ? ꯂꯩꯍꯧꯅꯤꯗ, ꯑꯗꯣ ꯍꯣꯔꯦꯟꯗꯤ ꯑꯩ ꯂꯧꯕ ꯂꯥꯛꯀꯦ꯫ ꯄꯥꯕꯨꯡꯅꯁꯨ ꯏꯕꯥꯅꯤꯗ ꯋꯥ ꯈꯔ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯤ꯫ ꯑꯩ ꯏꯀꯥꯏꯗꯦ ꯁꯥꯔ, ꯄꯥꯕꯨꯡꯅ ꯑꯃꯨꯛ ꯉꯥꯡꯉꯛꯑꯗꯤ꯫ ꯏꯀꯥꯏꯅꯨꯁꯦ, ꯑꯩꯅ ꯐꯖꯅ ꯍꯥꯏꯈ꯭ꯔꯕꯅꯤ, ꯀꯩꯗꯧꯕꯩ ꯉꯥꯡꯉꯛꯇꯣꯏꯅꯣ? ꯑꯗꯨꯏꯁꯨ ꯑꯩꯁꯦ ꯌꯥꯝ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯗꯅ ꯁꯣꯏꯗꯅ ꯈꯜꯂꯝꯒꯅꯤ꯫ ꯏꯆꯦ ꯑꯃꯨꯛ ꯍꯧꯔꯕꯣ? ꯀꯩꯝꯇ ꯈꯜꯂꯝꯃꯣꯏꯁꯦ꯫ ꯐꯔꯦ, ꯑꯩꯁꯨ ꯊꯕꯛ ꯑꯝꯇ ꯂꯣꯏꯁꯤꯟꯈꯤꯒꯦ꯫ ꯐꯖꯅ ꯂꯩꯔꯣ ꯅꯪꯁꯨ꯫ ꯑꯩ ꯍꯣꯔꯦꯟ ꯂꯥꯛꯑꯒꯦꯀꯣ꯫ ꯍꯣꯏ꯫ ꯊꯝꯃꯣ ꯊꯝꯃꯣ꯫ ꯍꯥꯏꯔꯒ ꯊꯝꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥꯁꯨ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯅꯕ ꯑꯃꯨꯛ ꯃꯊꯧꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 3 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯨꯗ ꯁꯥꯌꯣꯟꯕ ꯑꯣꯐꯤꯁꯇꯒꯤ ꯊꯣꯔꯛꯂꯦ꯫ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯇꯧꯗꯨꯅ ꯒꯥꯔꯤꯗꯨ ꯊꯧꯔꯛꯏ꯫ ꯉꯥꯏꯍꯥꯛ ꯁꯨꯝ ꯊꯧꯔꯛꯂꯒ ꯊꯥꯖꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯒꯥꯔꯤꯗꯨ ꯈꯥꯝꯂꯔꯦ꯫ ꯒꯥꯔꯤꯗꯨ ꯃꯄꯥꯜꯗ ꯈꯥꯝꯂꯝꯂꯒ ꯆꯪꯂꯛꯏ꯫ ꯃꯄꯥꯜꯗ ꯀꯅꯥꯝꯇ ꯂꯩꯔꯝꯗꯕꯗꯨꯗ ꯑꯃꯨꯛ ꯂꯦꯞꯇꯨꯅ ꯂꯩ꯫ ꯀꯧꯕꯁꯨ ꯇꯟꯒꯨꯝ ꯇꯧ, ꯑꯗꯨꯕꯨ ꯀꯧꯒꯦ ꯍꯥꯏꯗꯅ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯄꯒ ꯁꯨꯅꯤꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯄꯒ ꯃꯥꯌꯣꯛꯅꯔꯦ꯫ ꯁꯨꯅꯤ ꯁꯥꯌꯣꯟꯕ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯏꯍꯥ ꯍꯔꯥꯎꯅ ꯀꯧꯁꯤꯜꯂꯤ꯫ ꯍꯩꯃꯥ, ꯂꯥꯛꯑꯒ ꯑꯃꯨꯛ ꯂꯦꯞꯇꯨꯅ ꯂꯩꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯏꯃꯨꯡꯗ ꯀꯣꯛ ꯆꯪꯂꯛꯄ ꯌꯥꯗ꯭ꯔꯥ ꯅꯪꯕꯣ? ꯂꯥꯎ ꯆꯪꯉꯁꯤ꯫ ꯍꯣꯏ꯫ ꯁꯨꯅꯤꯅ ꯊꯥꯖꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯛꯏ꯫ ꯊꯥꯖꯁꯨ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯕꯥꯗꯤ ꯊꯕꯛ ꯍꯜꯂꯛꯇ꯭ꯔꯤꯕꯣ? ꯍꯜꯂꯛꯇ꯭ꯔꯤꯌꯦ, ꯉꯥꯏꯍꯥꯛ ꯋꯥꯠꯂꯤ꯫ ꯑꯗꯨꯝ ꯐꯝꯂꯝꯃꯨꯀꯣ, ꯏꯃꯥ ꯀꯣꯐꯤ ꯁꯦꯝꯕꯤꯔꯛꯀꯦ꯫
ꯍꯥꯏꯔꯝꯂꯒ ꯁꯨꯅꯤ ꯄ꯭ꯔꯞ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ ꯁꯥꯌꯣꯟꯕꯁꯨ ꯐꯃꯥꯡꯗ ꯊꯥꯔꯤꯕ ꯁ꯭ꯇꯨꯜꯗꯨꯗ ꯐꯝꯊꯩ ꯑꯗꯨꯒ ꯊꯥꯖꯗ ꯌꯦꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯊꯥꯖ ꯀꯩꯒꯤꯅꯣ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯅꯪꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕꯗꯤ ꯅꯁꯥꯅ ꯅꯁꯥ ꯋꯥꯅꯕ ꯁꯤꯟꯒꯅꯣ ꯊꯥꯖ ꯈꯣꯟꯖꯦꯜꯒꯗꯨ ꯁꯤꯔꯤ ꯁꯤꯔꯤ ꯇꯞꯅ ꯈꯨꯝꯂꯛꯏ ꯃꯤꯒꯤ ꯊꯥꯖꯕ ꯍꯥꯠꯄꯤ ꯑꯩꯗꯤ ꯑꯁꯨꯝꯅ ꯑꯗꯨꯝ ꯋꯥꯖꯔꯁꯅꯨ ꯏꯊꯟꯇ ꯑꯁꯨꯝ ꯋꯥꯖꯕꯅꯤ ꯅꯪꯉꯣꯟꯗꯗꯤ ꯀꯔꯤꯁꯨ ꯋꯥꯔꯝꯂꯣꯏ ꯅꯪꯅ ꯂꯥꯛꯂꯤꯕꯁꯦ ꯂꯥꯛꯅꯤꯡꯗ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯀꯣꯁꯤ ꯌꯥꯝ ꯀꯣꯜꯂꯛꯀꯅꯨ ꯊꯥꯖ ꯅꯪꯅ ꯑꯗꯨꯝꯅ ꯂꯩꯔꯒ ꯏꯃꯥ ꯕꯕꯥꯅ ꯀꯃꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯣꯏꯅꯣ ꯋꯥꯈꯜ ꯄꯤꯛꯁꯤꯟꯒꯅꯨ ꯊꯥꯖ ꯅꯪ ꯑꯉꯥꯡ ꯃꯆꯥ ꯅꯠꯇ꯭ꯔꯕꯅꯤ ꯊꯥꯖ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡ ꯃꯔꯤꯛ ꯈꯔ ꯇꯞꯅ ꯁꯤꯟꯊꯔꯛꯏ ꯁꯥꯌꯣꯟꯕꯗ ꯃꯨꯟꯅ ꯌꯦꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯑꯁꯨꯝꯅ ꯂꯩꯕꯁꯦ ꯅꯪꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕ꯭ꯔꯥ ꯁꯥꯌꯣꯟꯕ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯅꯪꯕꯨ ꯀꯥꯎꯊꯣꯛꯀꯦ ꯈꯜꯂꯕꯁꯨ ꯑꯩ ꯉꯝꯗ꯭ꯔꯦ ꯅꯪ ꯑꯃꯨꯛꯇꯪꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯁꯛ ꯈꯪꯕꯤꯌꯨꯕ ꯁꯥꯌꯣꯟꯕ ꯁꯥꯌꯣꯟꯕ ꯊꯥꯖꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯒꯤ ꯈꯨꯝꯗ ꯑꯃ ꯑꯣꯏꯅ ꯍꯥꯏꯔꯛꯏ ꯆꯥꯛ ꯈꯔ ꯆꯥꯁꯤꯟꯅꯕ ꯇꯧ ꯅꯁꯥꯗꯣ ꯌꯥꯝ ꯁꯣꯟꯅ ꯎꯔꯦ ꯑꯩꯒꯤ ꯋꯥꯁꯤꯗꯤ ꯅꯪ ꯇꯥꯔꯔꯣꯏ ꯅꯠꯇ꯭ꯔꯥ ꯑꯩ ꯆꯥꯛꯁꯨ ꯆꯥꯔꯣꯏ ꯀꯩꯝꯇ ꯆꯥꯔꯣꯏ ꯌꯥꯔꯦ ꯅꯪ ꯆꯠꯈ꯭ꯔꯣ ꯑꯁꯤꯟꯕ ꯃꯇꯝ ꯀꯥꯏꯊꯣꯛꯇꯨꯅ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯑꯩꯅ ꯊꯥꯒꯠꯆꯔꯤ ꯁꯥꯌꯣꯟꯕꯁꯨ ꯍꯟꯗꯛꯇꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯔꯛꯏ ꯑꯗꯨꯕꯨ ꯊꯣꯡꯖꯤꯜꯂ ꯂꯩꯔꯝꯕ ꯁꯨꯅꯤꯅ ꯁꯥꯌꯣꯟꯕꯕꯨ ꯈꯥꯝꯗꯨꯅ ꯍꯥꯏꯖꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪ ꯁꯥꯎꯒꯅꯨ ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯏꯃꯥꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯈꯜꯂꯒ ꯏꯆꯥꯕꯨ ꯃꯤꯀꯨꯞ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯄꯨꯛꯅꯤꯡ ꯄꯦꯜꯍꯟꯕꯤꯔꯝꯃꯣ ꯏꯃꯥꯒꯤꯗꯤ ꯏꯆꯥꯁꯤ ꯈꯛꯇꯅꯤ ꯃꯥ ꯂꯩꯇ꯭ꯔꯕꯗꯤ ꯏꯃꯥꯗꯤ ꯀꯔꯤ ꯑꯣꯏꯍꯧꯒꯅꯤ ꯅꯪ ꯐꯤꯡꯒꯅꯨ ꯏꯕꯨꯡꯉꯣ ꯏꯃꯥꯒꯤ ꯋꯥꯁꯦ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ ꯁꯥꯌꯣꯟꯕ ꯁꯨꯅꯤꯒꯤ ꯋꯥꯁꯤꯗ ꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯄ ꯍꯦꯛ ꯉꯝꯗ꯭ꯔꯤ ꯉꯥꯏꯍꯥꯛ ꯁꯨꯝ ꯂꯦꯞꯂꯝꯂꯒ ꯑꯃꯨꯛ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯍꯟꯖꯤꯜꯂꯛꯏ ꯏꯃꯥꯗ ꯆꯥꯛ ꯁꯦꯝꯍꯜꯂꯛꯀꯦ ꯆꯥꯛ ꯈꯔ ꯆꯥꯅꯕ ꯇꯧꯁꯤ ꯑꯩ ꯆꯥꯅꯤꯡꯗꯦ ꯆꯥꯗꯕ ꯌꯥꯔꯣꯏꯅꯦ ꯏꯃꯥ ꯃꯥꯒꯤ ꯆꯥꯛꯇꯨ ꯄꯨꯕꯤꯔꯣ ꯅꯪꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯌꯦꯡꯅꯕ ꯇꯥꯕꯅꯤ ꯍꯧꯖꯤꯛ ꯁꯨꯅꯤꯁꯨ ꯇꯥꯍꯥ ꯇꯥꯍꯥ ꯈꯨꯝꯂꯛꯏ ꯍꯣꯏ ꯍꯣꯏ ꯏꯃꯥ ꯄꯨꯔꯛꯑꯒꯦ ꯀꯩꯒꯤ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯏꯅꯣ ꯆꯠꯈꯤꯕ ꯌꯥꯗ꯭ꯔꯣ ꯆꯠꯂꯣꯏꯁꯦ ꯆꯥꯛ ꯈꯔ ꯆꯥꯅꯕ ꯇꯧꯁꯤ ꯑꯩ ꯆꯥꯔꯣꯏ ꯀꯩꯝꯇ ꯆꯥꯔꯣꯏ ꯁꯨꯅꯤꯁꯨ ꯑꯃꯨꯛ ꯆꯥꯛꯂꯨꯛ ꯑꯃ ꯁꯦꯝꯗꯨꯅ ꯄꯨꯔꯛꯇꯨꯅ ꯆꯪꯂꯛꯏ ꯏꯕꯨꯡꯉꯣ ꯁꯦꯁꯦ ꯁꯤꯗ ꯂꯩꯔꯦ ꯍꯣꯏ ꯏꯁꯤꯡ ꯈꯤꯇꯪꯒ ꯄꯨꯕꯤꯔꯛꯑꯣ ꯏꯃꯥ ꯍꯣꯏ ꯄꯨꯔꯛꯀꯦ ꯁꯥꯌꯣꯟꯕ ꯃꯈꯨꯠꯇꯨ ꯁꯦꯡꯅ ꯍꯥꯝꯗꯣꯛꯂꯒ ꯆꯥꯛꯇꯣ ꯏꯟꯁꯥꯡꯗꯨꯒ ꯈꯔ ꯇꯣꯠꯇꯨꯅ ꯆꯥꯛꯈꯣꯝ ꯑꯃ ꯊꯥꯖꯒꯤ ꯆꯤꯟꯕꯥꯜ ꯇꯝꯅ ꯊꯥꯡꯖꯤꯜꯂꯛꯏ ꯁꯤ ꯑꯩ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕꯅꯤ ꯑꯣ ꯑꯗꯨꯗꯤ ꯑꯩ ꯁꯨꯡꯂꯥꯛ ꯂꯥꯛꯑꯅꯨ ꯍꯥꯏꯕ꯭ꯔꯣ ꯑꯩꯅ ꯂꯥꯛꯀꯦ ꯈꯜꯂꯤꯁꯤꯒ ꯌꯥꯔꯦ ꯅꯆꯤꯟ ꯊꯤꯔꯤꯗꯣ ꯑꯩꯁꯨ ꯈꯪꯉꯤ ꯑꯁꯦꯡꯕꯒꯤꯅꯤ ꯍꯥꯏꯔꯤꯁꯦ ꯐꯥꯒꯤꯃꯨꯛ ꯃꯥꯜꯂꯨꯔꯕꯣ ꯂꯥꯛꯇꯣꯏꯅꯤ ꯁꯦ ꯍꯦꯛ ꯂꯥꯛꯇ꯭ꯔꯕ ꯑꯩ ꯐꯨꯖꯧꯅꯤ ꯑꯁꯦꯡꯕꯒꯤ ꯂꯥꯛꯇꯣꯏꯔꯣ ꯂꯥꯛꯇꯣꯏꯅꯤ ꯁꯤ ꯆꯥꯔꯨꯁꯤ ꯄ꯭ꯔꯣꯃꯤꯁ ꯄ꯭ꯔꯣꯃꯤꯁ ꯌꯥꯔꯕꯣ ꯊꯥꯖꯁꯨ ꯍꯧꯖꯤꯛꯇꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯤ ꯑꯗꯨꯒ ꯁꯥꯌꯣꯟꯕꯅ ꯏꯜꯂꯛꯂꯤꯕ ꯆꯥꯛꯇꯣ ꯍꯔꯥꯎꯅ ꯆꯥꯈ꯭ꯔꯦ